ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯜ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯁꯅꯥꯍꯜꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯊꯣꯏꯍꯦꯟꯕ ꯀꯧꯏ, ꯑꯗꯨꯒ ꯑꯇꯣꯝꯕꯒꯤꯅ ꯊꯥꯅꯤꯜ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯈꯨꯜꯒꯤ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯊꯣꯛꯇꯨꯅ ꯄꯣꯠꯐꯝ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯃꯆꯥ ꯑꯅꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯈꯨꯜꯁꯤꯗ ꯁꯅꯥꯍꯟꯕꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯅꯠꯇꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯊꯣꯏꯍꯦꯟꯕꯗꯤ ꯌꯥꯝꯅ ꯄꯪꯂꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯝꯕ ꯊꯥꯅꯤꯜꯅ ꯌꯥꯝꯅ ꯑꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯇꯟꯕ ꯁꯨꯅꯤꯡꯗꯕ ꯃꯤ ꯑꯃꯁꯨꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯊꯣꯏꯍꯦꯟꯕꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯊꯥꯅꯤꯜꯗꯤ ꯇꯟꯕꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯐꯥꯎꯕ ꯍꯦꯛ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯊꯣꯏꯍꯦꯟꯕꯗ ꯁꯨꯍꯜꯂꯤ꯫ ꯃꯁꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯗꯨ ꯐꯥꯎꯕ ꯊꯣꯏꯍꯦꯟꯕꯗ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯂꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯀꯧꯔꯤ꯫ "ꯊꯣꯏꯍꯦꯟꯕ, ꯊꯥꯅꯤꯜ, ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯄꯥꯟ ꯑꯃꯗ ꯊꯣꯔꯛꯎ ꯂꯥꯎꯅꯦ꯫" ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯀꯥꯏꯗꯨꯅ ꯆꯠꯀꯗꯕꯒꯤ ꯊꯣꯔꯛꯏ꯫ ꯁꯅꯥꯍꯜꯕꯤ ꯊꯥꯅꯤꯜꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯍꯩ ꯊꯥꯅꯤꯜ, ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯊꯣꯛꯀꯦ ꯍꯥꯏꯔꯤꯅꯣ? ꯅꯁꯥꯗꯣ ꯌꯥꯝ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨꯕꯣ?" ꯊꯥꯅꯤꯜ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, "ꯏꯃꯥ, ꯃꯔꯨꯞ ꯉꯥꯟꯕꯒ ꯑꯁꯣꯏ ꯐꯥꯎꯕꯗꯪ ꯁꯨꯝ ꯊꯣꯛꯂꯨꯏ ꯇꯧꯕꯅꯤ." ꯁꯅꯥꯍꯟꯕꯤ ꯁꯥꯎꯔꯞ ꯇꯧꯅ, "ꯊꯥꯅꯤꯜ, ꯅꯪꯕꯨ ꯆꯠꯄꯁꯤ ꯈꯔ ꯂꯦꯞꯄꯣꯅꯦ꯫ ꯅꯌꯥꯝꯕꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯤꯜꯂꯨꯅꯦ, ꯍꯥ? ꯅꯁꯥꯒꯤ ꯊꯕꯛ ꯐꯥꯎꯕ ꯍꯦꯛ ꯇꯧꯅꯤꯡꯗꯦꯗꯀꯣ ꯅꯪꯁꯦ꯫ ꯑꯗꯨꯒ ꯆꯠꯄꯅꯦꯕꯨ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯃꯥꯡ ꯊꯥꯈꯤ꯫ ꯈꯥꯝꯃꯒꯅꯦ ꯅꯪꯍꯧꯕꯖꯥꯠ ꯅꯠꯇꯦ ꯅꯪꯁꯦ." "ꯑꯁ ꯏꯃꯥ." "ꯍꯩ ꯇꯥꯅꯤꯡꯗꯦ, ꯏꯃꯥꯒ ꯀꯧꯔꯛꯀꯅꯨꯀꯣ꯫ ꯅꯪ ꯑꯃ ꯅꯌꯥꯝꯕꯁꯤꯅ ꯈꯔ ꯄꯪꯕꯁꯤꯗ ꯅꯪꯅ ꯁꯥꯟꯅꯕꯤꯔꯒ ꯁꯣꯏꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯃꯥ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ꯫ ꯅꯌꯥꯝꯕꯁꯤꯅ ꯄꯪꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯅꯪꯀꯣ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯊꯥꯅꯤꯜ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯈꯧꯇꯛ ꯆꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯏꯃꯥꯁꯤꯗꯤ, ꯑꯗꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏꯅꯤꯕꯨ ꯃꯄꯥꯟ ꯏꯃꯥꯅ ꯀꯧꯔꯤꯁꯤꯕꯣ? ꯀꯔꯤ ꯋꯥ ꯍꯥꯏꯒꯗꯣꯏꯅꯣ?" "ꯏꯍꯦ ꯏꯍꯦ, ꯑꯩꯗꯤ ꯄꯨꯡ ꯀꯥꯎ ꯍꯦꯛ ꯀꯥꯎꯏꯗꯅ ꯅꯪ ꯍꯦꯛ ꯉꯥꯡꯅꯔꯤꯉꯩꯗ." ꯊꯣꯏꯍꯦꯟꯕ ꯇꯞꯅ, "ꯑꯗꯣ ꯏꯃꯥ, ꯀꯩ ꯋꯥꯅꯣ?" "ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ, ꯅꯈꯣꯏꯒꯤ ꯃꯥꯝꯃ ꯈꯨꯂꯥꯛꯄ ꯆꯥꯛꯄꯗꯣ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯏꯅꯦ." ꯊꯥꯅꯤꯜ ꯃꯃꯥꯅ ꯈꯨꯂꯥꯛꯄ ꯄꯟꯈꯤꯕꯗꯨꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯛꯂꯤ, "ꯑꯁ ꯐꯖꯕꯤꯗꯣ, ꯍꯣꯔꯦꯟꯗꯤ ꯑꯃꯨꯛꯇ ꯎꯅꯔꯒꯦ꯫ ꯅꯍꯥꯟꯗꯒꯤꯅꯤ ꯑꯩꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯎꯒꯦ ꯐꯪꯂꯛꯇ꯭ꯔꯤꯕꯁꯦ꯫ ꯉꯔꯥꯡꯁꯨ ꯑꯩꯁꯦ ꯃꯥ ꯎꯅꯒꯦ ꯍꯥꯏꯅ ꯆꯠꯄꯗꯤ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯈꯤꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯅ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯌꯥꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗ ꯐꯝꯂꯒ ꯑꯗꯨꯝ ꯉꯥꯏꯒꯦ ꯈꯪꯅꯤ." ꯊꯣꯏꯍꯦꯟꯕꯁꯨ ꯁꯣꯝꯗ, "ꯏꯃꯥ, ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯃꯥꯝꯃ ꯆꯥꯎꯕꯅ?" ꯊꯥꯅꯤꯜ ꯊꯣꯏꯍꯦꯟꯕꯒꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨꯁꯨ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯃꯆꯤꯟꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯇꯥꯆꯧꯁꯤꯗꯤ." ꯁꯣꯝꯗ ꯁꯅꯥꯍꯟꯕꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, "ꯍꯟꯗꯛꯇꯤ ꯃꯥꯝꯃꯒꯤ ꯂꯧꯁꯥꯟꯗꯣ ꯈꯔ ꯉꯟꯅ ꯀꯥꯔꯛꯎ ꯁꯤꯅꯤꯗꯅ ꯍꯥꯏꯔꯤꯕꯁꯦ, ꯑꯗꯨꯒ ꯃꯃꯥꯡꯗꯒꯤꯗꯤ ꯍꯟꯗꯛꯅ ꯈꯔ ꯌꯥꯝꯍꯜꯂꯛꯎ ꯁꯤꯅꯤ ꯍꯥꯏꯔꯛꯂꯤꯕ." ꯊꯣꯏꯍꯦꯟꯕꯅ, "ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯃꯥꯝꯃꯅ ꯍꯥꯏꯕꯗꯨꯃ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ." ꯊꯥꯅꯤꯜ ꯊꯣꯏꯍꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ, "ꯑꯗꯨꯅꯤ ꯏꯃꯥ, ꯇꯥꯆꯧꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯒꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯏꯊꯧ ꯂꯩꯇꯦ, ꯃꯗꯨꯗꯤ ꯇꯥꯆꯧꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯈꯤꯗꯣꯏ ꯂꯩꯔꯤꯗꯨꯕꯣ." ꯁꯅꯥꯍꯟꯕꯤ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅ, "ꯍꯩ ꯅꯪ ꯌꯥꯝ ꯊꯨꯅꯅꯦ ꯑꯩꯒꯤ ꯃꯥꯡꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯆꯠꯂꯣꯏ ꯃꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤꯅꯦ ꯏꯃꯥꯒꯤ ꯈꯨꯠꯇ ꯀꯌꯥꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯑꯩꯗ ꯆꯠꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯗꯨ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤ ꯁꯥꯎꯅ ꯊꯥꯅꯤꯜꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯍꯧꯔꯤ, "ꯍꯩ ꯅꯪꯅꯅꯦ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ." ꯊꯥꯅꯤꯜꯁꯨ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯆꯠꯅ ꯆꯠꯅ, "ꯍꯣꯏ ꯍꯣꯏ." ꯁꯅꯥꯍꯟꯕꯤ ꯁꯥꯎꯅ, "ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ, ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯄꯕꯨ ꯄꯣꯊꯥꯐꯝ ꯈꯪꯗꯦꯗꯀꯣ꯫ ꯑꯃꯅ ꯄꯪꯕꯅ, ꯑꯗꯨꯒ ꯃꯁꯤꯅ ꯇꯟꯕꯅ꯫ ꯑꯩ ꯋꯥꯒ ꯑꯝꯇ ꯉꯥꯡꯅꯤꯡꯗꯦꯗ, ꯑꯩ ꯀꯩꯝꯇ ꯍꯥꯏꯅꯤꯡꯗꯦꯕ ꯑꯩ." ꯊꯣꯏꯍꯦꯟꯕ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ, ꯃꯥ, ꯑꯩ ꯄꯪꯗꯕꯅꯤꯍꯦ,
ꯑꯩꯒꯤꯁꯤꯗꯤ ꯄꯨꯛ ꯐꯕ ꯍꯥꯏꯗꯣ ꯑꯗꯨ ꯀꯧꯕꯅꯤ꯫ ꯁꯅꯥꯍꯟꯕꯤꯗꯨ ꯊꯣꯏꯍꯦꯟꯕꯗ ꯐꯠ ꯌꯦꯡꯂꯛꯂꯒ ꯍꯩ ꯌꯥꯔꯦ ꯅꯪ ꯑꯃꯁꯨ 이몽ꯗ ꯆꯪꯈꯤꯒꯦꯔꯥ ꯀꯥꯏꯗ ꯆꯠꯈꯤꯒꯦ ꯍꯥꯏꯒꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯅꯈꯣꯏ ꯁꯤꯁꯤ ꯎꯔꯒꯅꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦꯕ ꯑꯩ 이마 ꯉꯥꯏꯍꯥꯛꯇꯅꯦ ꯇꯨꯃꯤꯟꯅ ꯋꯥꯈꯜꯁꯦ ꯄꯣꯊꯥꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤ ꯊꯣꯏꯍꯦꯟꯕꯗꯨ ꯆꯥꯎꯕ ꯍꯣꯏꯗ ꯃꯔꯛ ꯃꯔꯛꯇ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯊꯣꯏꯍꯦꯟꯕ ꯆꯥꯎꯕ ꯍꯣꯏꯗ ꯊꯥꯔꯤꯕ ꯀꯣꯕꯤ ꯍꯪꯒꯥꯝꯅ ꯆꯤꯡꯕꯗꯨ ꯏꯁꯤꯡ ꯀꯟꯅ ꯆꯥꯏꯔꯤ꯫ ꯆꯥꯎꯕꯁꯨ ꯅꯥꯀꯟꯗ ꯊꯣꯏꯍꯦꯟꯕꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯒ ꯐꯝꯂꯤ꯫ ꯆꯥꯎꯕ ꯊꯣꯏꯍꯦꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯊꯣꯏꯍꯦꯟꯕ ꯏꯆꯥꯕꯨ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯂꯧꯈꯠꯂꯛꯄ? ꯊꯣꯏꯍꯦꯟꯕꯁꯨ ꯊꯕꯛꯇꯨ ꯇꯧꯅ ꯇꯧꯅ ꯃꯥꯃꯥ ꯏꯃꯥꯅ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯄꯤꯖꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯊꯣꯏꯍꯦꯟꯕ ꯍꯟꯗꯛꯁꯤꯕꯨ ꯍꯪꯒꯥꯝꯅ ꯆꯥꯔꯒ ꯂꯩꯔꯕ꯭ꯔꯣ? ꯉꯔꯥꯡꯁꯨ ꯑꯩꯅ ꯍꯪꯈꯤꯕꯗ ꯍꯪꯒꯥꯝꯅꯤ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕꯗꯣ꯫ ꯊꯣꯏꯍꯦꯟꯕ ꯅꯣꯛꯂꯒ ꯍꯣꯏ ꯃꯥꯃꯥ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯅ ꯊꯣꯏꯍꯦꯟꯕꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯛꯄꯗ ꯆꯥꯎꯕ ꯊꯣꯏꯍꯦꯟꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯊꯣꯏꯍꯦꯟꯕ ꯆꯪꯉꯣ 이몽ꯗꯒꯤ 이ꯁꯤꯡ ꯈꯤꯇ ꯂꯧꯊꯣꯛꯂꯨꯆꯣ꯫ ꯍꯣꯏ ꯃꯥꯃꯥ꯫ ꯊꯣꯏꯍꯦꯟꯕ ꯑꯁꯤ ꯍꯥꯏꯗꯨꯅ 이몽ꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯄꯤꯛ ꯊꯟꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯒ ꯆꯥꯎꯕꯒꯤ ꯃꯥꯡꯗ ꯊꯝꯂꯛꯏ꯫ ꯆꯥꯎꯕ ꯃꯗꯨ ꯎꯕꯗ ꯉꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯣꯏꯍꯦꯟꯕ 이ꯁꯤꯡ ꯕꯥꯔꯇꯤꯟꯁꯤꯗꯤ ꯀꯩꯗꯧꯅꯕ? ꯊꯣꯏꯍꯦꯟꯕ 이ꯄꯪ ꯄꯪꯅ ꯃꯥꯃꯥꯅ 이ꯁꯤꯡ ꯄꯨꯊꯣꯔꯛ ꯍꯥꯏꯕꯗꯨꯒꯤ ꯄꯨꯊꯣꯔꯛꯏꯅꯤ ꯃꯥꯃꯥ꯫ ꯀꯔꯤ ꯍꯥꯏꯕ ꯊꯣꯏꯍꯦꯟꯕ? ꯑꯩꯅ 이ꯁꯤꯡ ꯂꯧꯊꯣꯛꯎꯆꯣ ꯍꯥꯏꯕꯒꯤ ꯄꯨꯊꯣꯔꯛꯏꯅꯤ ꯍꯥꯏꯕ? ꯍꯩ ꯊꯣꯏꯍꯦꯟꯕ ꯅꯪꯁꯤ ꯃꯌꯥꯝꯅ ꯄꯪꯉꯤ ꯍꯥꯏꯔꯤꯁꯤ ꯅꯪ ꯐꯖꯅ ꯄꯪꯉꯤꯍꯦ ꯏꯕꯣ꯫ ꯑꯩꯅꯒ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯅꯪ ꯍꯥꯏꯖꯤꯟꯗꯅ ꯄꯪꯉꯤꯍꯦ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯊꯛꯅꯅꯕ ꯏꯁꯤꯡꯗꯣ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯎ ꯍꯥꯏꯈꯤꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯃꯥꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ 이ꯁꯤꯡ ꯂꯧꯊꯣꯛꯎꯆꯣꯅ ꯑꯗꯨꯇꯪ ꯍꯥꯏꯔꯒ ꯑꯩꯁꯨ ꯃꯥꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯗꯤ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯄꯨꯊꯣꯔꯛꯀꯗꯕ꯫ ꯊꯣꯏꯍꯦꯟꯕ ꯅꯪꯒꯤꯁꯤ ꯃꯥꯃꯥꯅ ꯂꯥꯟꯕ ꯇꯥꯔꯤꯕ꯭ꯔꯣ? ꯆꯪꯉꯣ ꯍꯟꯗꯛꯇꯤꯅꯦ ꯊꯛꯅꯕ ꯀꯣ ꯊꯛꯅꯕ ꯏꯁꯤꯡ ꯀꯣ ꯈꯪꯉꯤꯀꯣ꯫ ꯊꯣꯏꯍꯦꯟꯕ ꯇꯞꯅ ꯍꯣꯏ ꯃꯥꯃꯥ ꯈꯪꯉꯤ ꯍꯟꯗꯛꯇꯤ ꯁꯣꯏꯍꯜꯂꯔꯣꯏꯒꯦ꯫ ꯊꯣꯏꯍꯦꯟꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ 이몽ꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯅ 이몽 ꯆꯪꯂꯛꯄꯗ ꯅꯨꯡꯁꯤꯗꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯊꯣꯏꯍꯦꯟꯕꯅ ꯆꯪꯂꯛꯂꯤꯕꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯊꯣꯏꯍꯦꯟꯕ ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯤ ꯑꯃꯅ 이몽ꯗꯒꯤ 이ꯁꯤꯡ ꯂꯧꯊꯣꯛꯎꯆꯣ ꯍꯥꯏꯔꯛꯄꯗꯤ ꯂꯧꯊꯣꯛꯀꯗꯧꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯃꯁꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯑꯗꯨꯝ ꯑꯣꯏꯔꯝꯂꯗꯕꯅꯤ꯫ ꯃꯁꯤ ꯐꯥꯎꯕ ꯍꯦꯛ ꯅꯪꯁꯦ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ꯫ ꯊꯣꯏꯍꯦꯟꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯑꯁ ꯅꯨꯡꯁꯤ ꯑꯩꯗꯣ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯄꯪꯕ ꯅꯠꯇꯦ꯫ ꯀꯩꯒꯤꯅꯣ 이마ꯁꯨ ꯃꯥꯃꯥ ꯆꯥꯎꯕꯁꯨ ꯅꯪꯁꯨ ꯑꯩꯁꯦ ꯂꯣꯏꯅ ꯄꯪꯉꯤ ꯍꯥꯏꯔꯤꯕ? ꯑꯩꯒꯤꯁꯦ ꯄꯪꯕ ꯅꯠꯇꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯊꯥꯅꯤꯜꯅꯗꯤ꯫ ꯅꯪꯒꯤꯁꯤ ꯄꯪꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯣꯕ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯑꯩ꯫ ꯊꯣꯏꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝ ꯂꯥꯏꯕꯗꯨꯕꯨ ꯑꯗꯨꯕꯨꯔꯣ ꯑꯩꯁꯦ ꯄꯨꯛ ꯌꯥꯝꯅ ꯐꯕꯒꯤꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯊꯥꯅꯤꯜꯅ꯫ ꯅꯨꯡꯁꯤꯗꯨ ꯊꯣꯏꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯊꯣꯏꯍꯦꯟꯕ ꯅꯪꯁꯤꯗꯤ ꯁꯦ 이ꯁꯤꯡꯁꯤ ꯄꯨꯔꯣ ꯑꯗꯨꯒ ꯃꯥꯃꯥꯅ ꯄꯤꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯊꯣꯏꯍꯦꯟꯕꯗ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯅꯨꯡꯁꯤꯅ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯂꯧꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯐꯖꯕꯤꯒꯤ ꯑꯍꯧꯕ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯐꯖꯕꯤꯅ ꯅꯨꯡꯁꯤꯕꯨ ꯀꯧꯔꯛꯂꯤꯕꯅꯤ꯫ ꯅꯨꯡꯁꯤ ꯑꯁꯤ ꯐꯖꯕꯤꯒꯤ ꯌꯨꯝꯗ ꯐꯖꯕꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯐꯖꯕꯤꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤꯗ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯅꯨꯡꯁꯤꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯨꯡꯁꯤ ꯇꯥꯔꯕꯣ? ꯇꯥꯔꯗꯤ ꯑꯩ ꯀꯥꯁꯤꯗꯅꯦ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯆꯪꯉꯣ꯫ ꯅꯨꯡꯁꯤ ꯐꯖꯕꯤꯒꯤ ꯑꯍꯧꯕ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯑꯁꯤꯃꯁꯨ꯫ ꯐꯖꯕꯤꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯅꯪꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯑꯩꯒꯤ ꯁꯪꯒꯣꯝꯗꯨꯁꯨ ꯄꯥꯏꯔꯛꯑꯣ꯫ ꯅꯨꯡꯁꯤꯗꯨ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯍꯧꯔꯞꯅ ꯍꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯐꯖꯕꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯨꯠꯇ ꯁꯪꯒꯣꯝ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯐꯖꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ꯫ ꯐꯖꯕꯤꯁꯨ ꯅꯨꯡꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤ꯫
ꯅꯨꯡꯁꯤ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯁꯪꯒꯣꯝꯗꯨ ꯐꯖꯕꯤꯗ ꯄꯤ꯫ ꯐꯖꯕꯤꯁꯨ ꯅꯨꯡꯁꯤꯅ ꯄꯤꯔꯛꯂꯤꯕ ꯁꯪꯒꯣꯝꯗꯨ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯅꯨꯡꯁꯤ ꯇꯨ, ꯑꯁꯤꯗ ꯑꯩꯅ ꯉꯔꯥꯡ ꯆꯠꯊꯣꯛꯄꯗ ꯁꯦꯠꯂꯨꯕ ꯐꯤ ꯈꯔ ꯂꯩꯔꯤꯁꯦ ꯑꯁꯤ ꯑꯃꯨꯛꯇ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯨꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯁꯤꯁꯨ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯣ꯫ ꯅꯨꯡꯁꯤ ꯇꯞꯅ, ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯐꯖꯕꯤꯒꯤ ꯀꯥꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯍꯧꯏ, ꯑꯗꯨꯒ ꯐꯖꯕꯤꯁꯨ ꯅꯥꯀꯟꯗꯨ ꯂꯦꯞꯂꯒ ꯁꯪꯒꯣꯝꯗꯨ ꯊꯛꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯐꯖꯕꯤꯗꯨ ꯁꯥꯎꯅ ꯅꯨꯡꯁꯤꯗ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤ, ꯅꯪꯕꯨ ꯁꯪꯒꯣꯝꯁꯤ ꯆꯤꯅꯤꯒꯤ ꯃꯍꯨꯠ ꯊꯨꯝ ꯑꯣꯏꯅ ꯊꯛꯆꯤꯜꯂꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯗ ꯌꯥꯎꯕ ꯁꯪꯒꯣꯝꯗꯨ ꯂꯣꯏꯅ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯔꯛꯏ꯫ ꯅꯨꯡꯁꯤꯁꯨ ꯐꯖꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯐꯖꯕꯤꯗꯨ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯅꯨꯡꯁꯤ, ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯁ, ꯁꯪꯒꯣꯝꯁꯤꯗꯕꯨ ꯀꯅꯥꯅ ꯊꯨꯝꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯞꯅꯒꯦ? ꯆꯠꯂꯣ, ꯁꯪꯒꯣꯝꯁꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯀꯣ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯁꯪꯒꯣꯝ ꯑꯁꯦꯡꯕ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯁꯪꯒꯣꯝꯗꯨ ꯌꯥꯝ ꯁꯥꯎꯅ ꯅꯨꯡꯁꯤꯗ ꯄꯤꯔꯛꯂꯤ꯫ ꯅꯨꯡꯁꯤꯁꯨ ꯁꯪꯒꯣꯝꯗꯨ ꯇꯥꯍꯥ ꯇꯥꯍꯥ ꯐꯖꯕꯤꯒꯤ ꯈꯨꯠꯇꯒꯤ ꯂꯧꯁꯤꯜꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯐꯖꯕꯤꯒꯤ ꯃꯈꯨꯔꯥ ꯇꯣꯃꯥꯜꯗꯨ ꯐꯖꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯆꯥꯎꯕꯅ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯆꯥꯎꯕꯁꯨ ꯑꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯇꯣꯃꯥꯜ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯤ, ꯇꯣꯃꯥꯜ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯇꯣꯃꯥꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯇꯥꯆꯧ, ꯅꯅꯥꯎꯁꯤꯡ ꯑꯁꯤꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯖꯔꯛꯂꯤ, ꯑꯗꯨꯁꯨ ꯏꯆꯥ ꯐꯖꯕꯤꯒꯤꯅꯤ꯫ ꯆꯥꯎꯕ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ, ꯇꯣꯃꯥꯜ, ꯀꯔꯤ ꯄꯥꯎꯅꯣ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯇꯥꯆꯧ, ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯏꯆꯥ ꯐꯖꯕꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯥꯆꯧꯁꯨ ꯃꯅꯤꯡꯒꯤ ꯇꯥꯗꯃꯅꯤꯗꯣ ꯈꯪꯂꯝꯒꯅꯤ꯫ ꯈꯪꯉꯤꯅꯦ ꯈꯪꯉꯤꯅꯦ, ꯑꯗꯨꯒꯤ ꯇꯥꯗꯃꯅꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯇꯪ ꯂꯩꯖꯕꯗꯣ, ꯑꯗꯨꯒꯤ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤ ꯇꯥꯆꯧ꯫ ꯆꯥꯎꯕ ꯇꯣꯃꯥꯜꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ, ꯏꯁ, ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯑꯗꯨꯗꯤ, ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯑꯩꯅ ꯇꯥꯕꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯇꯥꯏꯅꯦ꯫ ꯃꯥꯅꯤ ꯇꯥꯆꯧ, ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜ, ꯑꯩꯈꯣꯏꯅ ꯐꯩ ꯍꯥꯏꯔꯕꯁꯨ ꯐꯖꯕꯤꯒꯤ ꯋꯥꯐꯝ ꯑꯃ ꯇꯥꯗꯅꯗꯤ ꯑꯩꯕꯨ ꯍꯣꯏ ꯍꯥꯏꯕꯗꯤ ꯉꯝꯂꯣꯏꯗꯧꯔꯤꯅꯦ꯫ ꯆꯨꯝꯃꯤ ꯇꯥꯆꯧ꯫ ꯑꯗꯨꯗꯤ ꯇꯣꯃꯥꯜ, ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯂꯒ ꯐꯖꯕꯤꯗ ꯍꯪꯗꯣꯛꯂꯁꯤꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯃꯥꯜ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯖꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯐꯖꯕꯤꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯆꯥꯎꯕ ꯐꯖꯕꯤꯅ ꯐꯝꯂꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯃꯍꯥꯛꯁꯨ ꯐꯝꯖꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯐꯖꯕꯤ, ꯏꯄꯥ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯦꯗꯅ꯫ ꯍꯣꯏ ꯄꯥꯕ, ꯍꯪꯉꯣ꯫ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯃꯅꯤꯡꯒꯤ ꯇꯥꯗꯃꯅꯤꯗꯨ ꯏꯆꯥꯁꯨ ꯈꯪꯉꯤꯗꯅ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯒ ꯏꯆꯥꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯗ ꯏꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯅꯤꯡꯂꯤꯕꯅꯤ ꯏꯄꯥꯅ꯫ ꯕꯥꯕꯥ, ꯋꯥꯐꯝꯗꯣ ꯅꯆꯥ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯅꯆꯥꯒꯤꯁꯨ ꯈꯪꯅꯖꯕ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯩ꯫ ꯅꯆꯥꯗꯤ ꯃꯍꯥꯛꯇꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯉꯝꯖꯔꯣꯏ꯫ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕꯗꯨ ꯐꯖꯕꯤꯒꯤ ꯋꯥꯐꯝꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯆꯥꯎꯕ ꯇꯞꯅ ꯐꯖꯕꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯐꯔꯦ, ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯁꯣꯏꯗꯅ ꯏꯆꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛꯇꯨꯒ ꯏꯄꯥꯅꯅꯦ ꯑꯊꯨꯕꯤꯗ ꯂꯨꯍꯣꯡꯕꯤꯔꯒꯦ꯫ ꯐꯖꯕꯤ ꯍꯔꯥꯎꯅ, ꯑꯁꯦꯡꯕ ꯄꯥꯕ? ꯍꯣꯏꯅꯦ, ꯑꯁꯦꯡꯕꯅꯤꯅꯦ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯄꯥꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯗꯣ ꯏꯆꯥꯅ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣꯅꯦ? ꯐꯖꯕꯤ ꯃꯄꯥꯒꯤ ꯋꯥꯍꯪꯗꯨꯗ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯕꯥꯕꯥ, ꯊꯥꯅꯤꯜ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯐꯖꯕꯤ ꯑꯃꯗꯤ ꯊꯥꯅꯤꯜꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯎꯅꯔꯤ꯫ ꯐꯖꯕꯤ ꯊꯥꯅꯤꯜꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯤ, ꯊꯥꯅꯤꯜ, ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯅꯤꯡꯕ ꯊꯨꯡꯂꯤ꯫ ꯕꯥꯕꯥꯅ ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯑꯁꯤꯕꯨ ꯌꯥꯔꯛꯂꯤ꯫ ꯊꯥꯅꯤꯜ ꯐꯖꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ, ꯀꯩ ꯍꯥꯏꯕ ꯐꯖꯕꯤ? ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥꯗ ꯉꯁꯤꯃꯛ ꯍꯦꯛꯇ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯑꯩꯁꯨ ꯍꯥꯏꯔꯒꯦ꯫ ꯅꯪꯁꯨ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯒ ꯏꯃꯥꯒ ꯎꯅꯔꯨꯁꯤ꯫ ꯏꯃꯥꯗꯣ ꯌꯥꯝ ꯍꯔꯥꯎꯅꯤ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ꯫ ꯍꯣꯏ, ꯑꯗꯣ ꯑꯩꯗꯤ ꯏꯀꯥꯏꯍꯦ꯫ ꯑꯁꯨꯝꯅ ꯐꯖꯕꯤ ꯑꯃꯗꯤ ꯊꯥꯅꯤꯜꯗꯨ ꯁꯅꯥꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯊꯥꯅꯤꯜ
ꯃꯌꯨꯝ ꯌꯧꯕꯒ ꯁꯨꯃꯥꯡꯗꯒꯤ ꯍꯦꯛꯇ ꯃꯃꯥꯕꯨ ꯀꯧꯔꯛꯂꯤ. "ꯏꯃꯥ! ꯏꯃꯥ!" ꯁꯅꯥꯍꯟꯕꯤꯁꯨ ꯊꯥꯅꯤꯜꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯤ. "ꯍꯩ, ꯏꯃꯥ ꯁꯤꯗ ꯂꯩꯅꯦ, ꯆꯥꯛꯁꯪꯗ. ꯑꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯏꯃꯨꯡꯗ ꯆꯪꯉꯧꯅꯦ." ꯊꯥꯅꯤꯜ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯐꯖꯕꯤꯗ ꯍꯥꯏꯔꯛꯂꯤ. "ꯐꯖꯕꯤ, ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤ." ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯐꯖꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ. ꯁꯅꯥꯍꯟꯕꯤꯗꯨ ꯆꯥꯛꯁꯪꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯕꯗꯒꯤ ꯊꯥꯅꯤꯜꯅ ꯐꯖꯕꯤ ꯄꯨꯔꯒ ꯆꯪꯂꯛꯄ ꯎꯕꯗ ꯉꯛꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. "ꯏꯆꯥ ꯐꯖꯕꯤꯁꯨ ꯌꯥꯎꯔꯛꯂꯤꯗꯅ. ꯆꯪꯉꯛꯎ ꯆꯪꯉꯛꯎ, ꯏꯆꯥꯕꯨ ꯁꯨꯝ ꯀꯣꯏꯔꯛꯂꯤꯕꯔꯣ?" ꯐꯖꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯍꯣꯏ ꯏꯃꯥ." ꯁꯅꯥꯍꯟꯕꯤ ꯑꯃꯨꯛ ꯊꯥꯅꯤꯜꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. "ꯍꯩ ꯊꯥꯅꯤꯜ, ꯏꯆꯥ ꯐꯖꯕꯤ ꯂꯥꯛꯂꯤꯕꯁꯤꯒꯤ ꯐꯤꯗꯥ ꯊꯥꯎꯅꯦ." ꯊꯥꯅꯤꯜ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯐꯖꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ. ꯑꯗꯨꯒ ꯆꯥꯎꯕꯅ ꯍꯥꯏꯔꯛꯈꯤ ꯋꯥꯔꯣꯜ ꯑꯗꯨꯁꯨ ꯇꯝꯂꯝꯃꯤ. ꯁꯅꯥꯍꯟꯕꯤ ꯃꯁꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕ ꯄꯣꯛꯆꯩ. ꯑꯗꯨꯕꯨ ꯁꯅꯥꯍꯟꯕꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. "ꯏꯆꯥ ꯑꯅꯤꯃꯛꯀꯤ ꯋꯥꯐꯝꯁꯤ ꯏꯃꯥ ꯌꯥꯏ. ꯅꯈꯣꯏꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯔꯕꯅꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ. ꯑꯗꯨꯕꯨ ꯊꯥꯅꯤꯜ, ꯅꯪꯒꯤ ꯅꯌꯥꯝꯕ ꯊꯣꯏꯍꯦꯟꯕꯕꯨ ꯀꯥꯟꯊꯣꯛꯄꯗꯤ ꯏꯃꯥ ꯄꯥꯝꯗꯦ. ꯑꯗꯨꯒ ꯅꯪꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯄꯥꯕꯗꯣ ꯃꯍꯥꯛꯅꯁꯨ ꯃꯗꯨ ꯌꯥꯝꯅ ꯄꯥꯝꯈꯤꯗꯕꯅꯤ." ꯊꯥꯅꯤꯜ ꯑꯃꯗꯤ ꯐꯖꯕꯤꯗꯨ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯍꯩꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ. ꯑꯗꯨꯒ ꯐꯖꯕꯤꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. "ꯏꯃꯥ, ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ. ꯅꯆꯥꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯖꯔꯛꯂꯒꯦ." ꯊꯥꯅꯤꯜ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤꯗꯨ ꯉꯛꯅ ꯐꯖꯕꯤꯗ ꯌꯦꯡꯂꯛꯂꯤ. ꯐꯖꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. "ꯏꯃꯥ, ꯍꯣꯔꯦꯟꯁꯦ ꯄꯥꯕꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯒꯦ. ꯏꯆꯦ ꯅꯨꯡꯁꯤꯒ ꯏꯕꯨꯡ ꯊꯣꯏꯍꯦꯟꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗ. ꯏꯆꯦꯒ ꯏꯕꯨꯡꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯆꯥꯟꯅꯖꯕꯅꯤ. ꯏꯆꯦꯅꯁꯨ ꯋꯥꯐꯝꯁꯦ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯈꯜꯂꯤ." ꯁꯅꯥꯍꯟꯕꯤ ꯐꯖꯕꯤꯒꯤ ꯋꯥꯐꯝꯗꯨꯗ ꯍꯔꯥꯎꯅ "ꯍꯩ ꯐꯖꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯏꯁ, ꯌꯥꯔꯛꯂꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯏꯃꯥꯗꯤ. ꯏꯃꯥ, ꯅꯆꯥꯅ ꯁꯣꯏꯗꯅ ꯌꯥꯅꯕ ꯍꯣꯠꯅꯖꯒꯦ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯐꯖꯕꯤꯅ ꯃꯄꯥ ꯆꯥꯎꯕꯗ ꯊꯥꯅꯤꯜ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯊꯨꯖꯤꯟꯕꯤꯌꯨ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯅꯨꯡꯁꯤ ꯑꯅꯤꯕꯨꯁꯨ ꯐꯖꯕꯤꯅ ꯍꯣꯡꯗ꯭ꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕꯤꯅꯕ ꯍꯥꯏꯔꯝꯃꯤ. ꯆꯥꯎꯕꯁꯨ ꯐꯖꯕꯤꯒꯤ ꯋꯥꯐꯝꯗꯨ ꯌꯥꯔꯝꯃꯤ. ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ. ꯍꯧꯖꯤꯛꯇꯤ ꯊꯣꯏꯍꯦꯟꯕ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯥꯅꯤꯜ ꯐꯖꯕꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯆꯥꯎꯕꯅ ꯂꯨꯍꯣꯡꯕꯤꯔꯦ. ꯑꯗꯨꯕꯨ ꯐꯖꯕꯤꯗꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯇꯧꯔꯛꯄ ꯂꯝꯆꯠꯇꯨ ꯑꯗꯨꯃꯛ ꯇꯧꯔꯤ. ꯑꯉꯟꯕ ꯑꯌꯨꯛꯅꯤ. ꯅꯨꯡꯁꯤ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ. ꯁꯅꯥꯍꯟꯕꯤꯁꯨ ꯉꯟꯅ ꯍꯧꯗꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯌꯥꯎꯁꯤꯟꯕꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯄꯨꯡ 9 ꯍꯦꯜꯂꯤ. ꯑꯗꯨꯕꯨ ꯑꯗꯨꯐꯥꯎꯕ ꯐꯖꯕꯤꯗꯨ ꯍꯧꯗ꯭ꯔꯤ. ꯁꯅꯥꯍꯟꯕꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯛꯄꯒꯤ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯂꯨꯔꯒ ꯆꯪꯂꯛꯂꯒ ꯅꯨꯡꯁꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯤ. "ꯅꯨꯡꯁꯤ, ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯍꯧꯈꯤꯗ꯭ꯔꯤꯕ꯭ꯔꯥ?" ꯅꯨꯡꯁꯤ ꯇꯞꯅ "ꯍꯣꯏ ꯏꯃꯥ, ꯍꯧꯗ꯭ꯔꯤꯌꯦ." ꯁꯅꯥꯍꯟꯕꯤꯗꯨ ꯅꯨꯡꯁꯤꯒꯤ ꯋꯥꯗ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯆꯩ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. "ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯅꯅꯥꯎ ꯑꯅꯤꯁꯤꯕꯣ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ, ꯆꯞ ꯃꯥꯟꯅꯩ. ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯃꯌꯨꯝ ꯄꯥꯜꯂꯕꯗꯤ ꯈꯔꯁꯨ ꯅꯤꯡꯕ ꯐꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ. ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯂꯤꯁꯤꯡ ꯍꯦꯟꯈ꯭ꯔꯦ. ꯍꯧꯖꯤꯛꯅ ꯀꯔꯝꯅꯕꯨ ꯊꯣꯛꯂꯒꯕ?" ꯅꯨꯡꯁꯤ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯐꯖꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ. "ꯍꯣꯏ ꯏꯆꯦ, ꯏꯆꯦ ꯅꯨꯡꯁꯤ, ꯑꯩꯒꯤ ꯁꯪꯒꯣꯝꯗꯣ ꯑꯃꯨꯛꯇ ꯀꯥꯁꯤꯗ ꯄꯨꯁꯤꯟꯕꯤꯔꯛꯑꯣ." ꯅꯨꯡꯁꯤ ꯐꯖꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. "ꯏꯃꯥ, ꯁꯪꯒꯣꯝꯁꯦ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ. ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯏꯁꯧꯁꯦ ꯉꯁꯤꯒꯤ ꯐꯕ ꯀꯧꯕ ꯂꯩꯔꯔꯣꯏ." "ꯍꯣꯏ ꯍꯣꯏ, ꯏꯃꯧꯁꯤꯗꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯔꯨꯆꯣ. ꯏꯃꯥ ꯃꯈꯣꯜ ꯑꯁꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ." ꯁꯣꯝꯗꯁꯨ ꯊꯥꯅꯤꯜꯗꯨ ꯃꯃꯩ ꯃꯤꯠ ꯇꯥꯎꯔꯒ ꯆꯪꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯐꯖꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. "ꯐꯖꯕꯤ, ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨꯕꯣ? ꯇꯥꯆꯧꯅ ꯇꯥꯈꯤꯕ ꯊꯣꯛꯑꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅꯦ ꯅꯪꯕꯣ." "ꯑꯁ ꯅꯨꯄꯥ, ꯅꯪꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ. ꯑꯩꯅ ꯏꯆꯦ ꯐꯖꯕꯤꯁꯦ ꯏꯇꯩꯒ ꯂꯨꯍꯣꯡꯅꯕ ꯁꯤꯡꯈ꯭ꯔꯤꯕꯁꯦ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯅꯕꯅꯤ. ꯃꯍꯥꯛꯇꯤ ꯍꯥꯟꯅꯁꯨ
ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯣꯏꯔꯤ ꯊꯥꯅꯤꯜ ꯐꯖꯕꯤꯒꯤ ꯋꯥꯍꯩꯗ ꯃꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯊꯥꯅꯤꯜ ꯐꯖꯕꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯁꯨ ꯊꯥꯅꯤꯜꯅ ꯊꯣꯛꯈꯤꯕꯒ ꯃꯄꯥ ꯆꯥꯅ ꯐꯖꯕꯤꯒꯤ ꯁꯪꯒꯣꯝꯗꯨ ꯄꯨꯁꯤꯜꯂꯒ ꯆꯪꯉꯛꯏ ꯐꯖꯕꯤꯗꯨ ꯃꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯆꯦ ꯍꯌꯦꯡꯗꯒꯤꯗꯤ ꯅꯅꯥꯎ ꯑꯣꯏꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯀꯥꯁꯤꯗ ꯆꯪꯉꯛꯇꯨꯅ ꯍꯥꯟꯅ ꯌꯨꯝꯗ ꯇꯧꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ ꯑꯩꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯀꯥꯁꯦ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯁꯪꯒꯣꯝꯗꯨꯁꯨ ꯄꯨꯁꯤꯟꯕꯤꯔꯛꯇꯨꯅ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨ ꯅꯨꯡꯁꯤ ꯐꯖꯕꯤꯒꯤ ꯋꯥꯍꯩꯗꯨ ꯃꯍꯥꯛ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯩ ꯑꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯐꯖꯕꯤ ꯀꯔꯤꯅꯣ ꯏꯅꯥꯎꯒꯤ ꯋꯥꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝ ꯑꯃꯠꯇꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯍꯥꯟꯅꯒꯨꯝ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯌꯨꯝꯗ ꯇꯧꯕꯗꯣ ꯑꯗꯨꯅ ꯁꯨꯝ ꯇꯧꯈꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯆꯦ ꯏꯆꯦꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯏꯆꯦꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕ ꯑꯗꯣ ꯑꯩꯒꯤ ꯄꯥꯕꯅꯅꯤ ꯑꯗꯨꯒ ꯑꯃꯁꯨꯅꯦ ꯏꯆꯦꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯍꯥ ꯏꯆꯦꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯐꯪꯈ꯭ꯔꯤꯕꯁꯦ ꯑꯩꯒꯤ ꯏꯄꯥꯟꯗꯒꯤꯅꯤ ꯅꯨꯡꯁꯤ ꯍꯟꯗꯛꯇꯤ ꯐꯖꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯗꯨ ꯐꯖꯕꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯦꯟꯒꯠꯂꯛꯂꯤ ꯐꯖꯕꯤꯅ ꯅꯨꯡꯁꯤꯒꯤ ꯑꯁꯣꯏꯕ ꯊꯕꯛ ꯊꯤꯗꯨꯅ ꯉꯥꯡꯕ ꯅꯨꯡꯁꯤꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯇꯧꯔꯛꯂꯤ ꯅꯨꯡꯁꯤꯁꯨ ꯐꯖꯕꯤꯒꯤ ꯃꯄꯥ ꯆꯥꯎꯕꯒꯤ ꯃꯥꯌꯦꯡꯗꯨꯅ ꯐꯖꯕꯤꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯐꯖꯕꯤꯗꯨ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ ꯐꯖꯕꯤ ꯍꯦꯛ ꯍꯧꯒꯠꯄꯒ ꯅꯨꯡꯁꯤꯕꯨ ꯀꯣꯏꯀꯧ ꯀꯧꯔꯤ ꯏꯆꯦ ꯏꯆꯦ ꯍꯣ ꯏꯆꯦ ꯇꯥꯕ꯭ꯔꯣ ꯑꯩꯒꯤ ꯁꯪꯒꯣꯝꯗꯨ ꯀꯗꯥꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯀꯥꯗ ꯁꯥꯎꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯐꯖꯕꯤꯅ ꯂꯩꯔꯤꯉꯩ ꯊꯣꯌꯦꯟꯕꯗꯨ ꯃꯈꯨꯠꯇ ꯒ꯭ꯂꯥꯁ ꯐꯖꯕ ꯑꯃ ꯄꯥꯏꯗꯨꯅ ꯐꯖꯕꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝꯗꯣ ꯍꯥꯞꯂꯒ ꯄꯨꯁꯤꯟꯕꯤꯔꯛꯂꯤ ꯐꯖꯕꯤꯗꯨ ꯃꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯇꯩ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯆꯦꯗꯤ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯒꯦ ꯊꯣꯌꯦꯟꯕ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯤ ꯇꯨꯔꯦꯜꯗ ꯆꯠꯈꯤꯕꯅꯤ ꯑꯁꯨꯝꯅ ꯊꯣꯌꯦꯟꯕꯁꯨ ꯐꯖꯕꯤꯗ ꯁꯪꯒꯣꯝꯅ ꯄꯤꯔꯝꯂꯒ ꯐꯖꯕꯤꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯔꯛꯂꯤꯕꯗꯨ ꯅꯨꯡꯁꯤꯅ ꯍꯜꯂꯛꯄꯗ ꯎꯔꯤ ꯅꯨꯡꯁꯤ ꯉꯁꯤ ꯐꯖꯕꯤꯒꯤ ꯃꯇꯧ ꯑꯁꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯅꯨꯡꯁꯤ ꯄ꯭ꯔꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯌꯦꯟꯕꯒꯤ ꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯄꯨꯁꯤꯟꯈꯤ ꯊꯣꯌꯦꯟꯕꯗꯨ ꯅꯨꯡꯁꯤꯒꯤ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯅꯨꯡꯁꯤꯒꯤ ꯇꯨꯡ ꯏꯟꯅꯔꯤ ꯅꯨꯡꯁꯤꯗꯨ ꯃꯈꯣꯏꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯅꯨꯄꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯗꯤ ꯐꯖꯕꯤꯗꯣ ꯅꯪꯒꯤꯗꯤ ꯅꯪꯒꯤ ꯍꯦꯛ ꯅꯅꯥꯎꯃꯨꯛꯅ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯅꯨꯄꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ ꯑꯩꯗꯤ ꯅꯪ ꯂꯩꯇꯕꯒꯤ ꯐꯖꯕꯤꯅꯒ ꯁꯪꯒꯣꯝ ꯄꯤꯌꯨ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯄꯤꯔꯨꯕꯅꯤ ꯍꯣ ꯑꯗꯨꯕꯨꯅꯤ ꯅꯅꯥꯏꯅ ꯁꯥꯎꯔꯤꯕꯁꯦ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯉꯁꯤꯒꯤ ꯑꯗꯨꯒꯨꯝꯅꯅꯦ ꯇꯧꯔꯣꯏ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏꯒꯦ ꯑꯗꯣ ꯐꯖꯕꯤꯁꯦ ꯑꯩꯅ ꯃꯥꯃ ꯆꯥꯎꯕꯒꯤ ꯃꯥꯏ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯛꯄꯁꯤꯗ ꯃꯥ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯇꯧꯁꯤ ꯏꯃꯥꯗꯁꯨ ꯑꯩꯅ ꯋꯥꯁꯦ ꯍꯧꯗꯣꯛꯀꯦ ꯏꯃꯥꯅꯁꯨ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ ꯏꯃꯥꯁꯨ ꯐꯖꯕꯒꯤ ꯃꯑꯣꯡꯁꯦ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯅꯪꯅꯁꯨ ꯏꯃꯥꯗ ꯋꯥꯐꯝꯁꯦ ꯈꯔ ꯍꯧꯗꯣꯛꯀꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯣꯌꯦꯟꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯣꯉꯥꯟꯅ ꯆꯥꯔꯝꯃꯤ ꯐꯖꯕꯤꯁꯨ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯌꯦꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯌꯦꯟꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯕꯁꯨ ꯁꯦꯜꯒꯤ ꯑꯋꯥꯠꯄꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯃꯅꯤ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯌꯦꯟꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯒ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯊꯥꯁ ꯃꯥꯕꯨ ꯌꯦꯡꯂꯤ ꯅꯨꯡꯁꯤꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯅꯨꯄꯥ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯠꯄꯗꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯃꯥꯃ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯃꯒꯤ ꯊꯕꯛꯁꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯁꯨꯕ ꯈꯔ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯨꯁꯤ ꯍꯣꯏ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯃꯛ ꯇꯧꯔꯁꯤ ꯑꯗꯣ ꯃꯥꯃ ꯍꯣꯏꯗ ꯆꯠꯄꯗ ꯀꯔꯤꯁꯨ ꯄꯨꯗꯅ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯪꯒꯤ ꯈꯖꯤꯡ ꯕꯣꯔꯥꯗꯣ ꯈꯔ ꯍꯧꯔꯒ ꯄꯨꯕꯤꯈꯤꯁꯤ ꯍꯣꯏ ꯅꯨꯄꯥ ꯑꯁꯨꯝꯅ ꯑꯍꯤꯡꯁꯤꯃꯁꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯌꯦꯟꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯎꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ
ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯍꯧꯔꯒ ꯄꯨꯔꯛꯄ ꯈꯖꯤꯡ ꯕꯣꯔꯥ ꯑꯗꯨꯕꯨꯁꯨ ꯆꯥꯎꯕꯗ ꯄꯤꯔꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯍꯔꯥꯎꯅ ꯕꯣꯔꯥꯗꯨ ꯂꯧꯁꯤꯜꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯑꯃ ꯂꯧꯔꯒ ꯆꯥꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯉꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯊꯣꯏꯍꯦꯟꯕꯅ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯁꯨ ꯃꯥꯃꯒꯤ ꯊꯕꯛꯁꯦ ꯈꯔ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ꯫ ꯏꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ? ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯅꯈꯣꯏ ꯑꯅꯤꯅ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯌꯥꯎꯔꯒ ꯊꯕꯛ ꯁꯨꯒꯅꯤ? ꯅꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯩꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯌꯥꯠꯀꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯊꯕꯛꯀ ꯇꯧꯅꯤꯡꯕ ꯂꯩꯒꯦ? ꯇꯧꯅꯤꯡꯕ ꯊꯕꯛꯇ ꯍꯥꯏꯌꯣ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ, ꯑꯆꯪꯕ ꯃꯈꯩ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ꯫ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯅꯨꯡꯁꯤꯗꯨ ꯆꯥꯎꯕꯒꯤ ꯋꯥꯍꯩꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯆꯥꯎꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯉꯥꯏꯈꯣ, ꯕꯣꯔꯥꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯥꯃꯥ, ꯑꯗꯨꯗꯤ ꯅꯨꯡꯁꯤꯅ ꯍꯧꯔꯛꯄꯅꯤ꯫ ꯆꯥꯎꯕ ꯊꯣꯏꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯔꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛ ꯑꯃ ꯂꯩꯔꯦ꯫ ꯍꯌꯦꯡꯗꯒꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯊꯕꯛ ꯍꯧꯕ ꯌꯥꯔꯅꯤ꯫ ꯃꯥꯃꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ꯫ ꯍꯌꯦꯡ ꯉꯟꯅ ꯃꯥꯃꯒꯤꯗ ꯂꯥꯛꯑꯣ꯫ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯅꯨꯡꯁꯤꯗꯨ ꯆꯥꯎꯕꯒꯤ ꯋꯥꯍꯩꯗ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯁꯤꯟꯗꯨꯅ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯟꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯣꯠꯐꯝ ꯃꯆꯥ ꯑꯃ ꯁꯤꯟꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯥꯡꯍꯧꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯣꯜꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯇꯧꯕꯤꯗꯨꯅ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯅꯨꯡꯁꯤꯗꯨ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯐꯖꯕꯤꯗꯨ ꯅꯨꯡꯁꯤ ꯍꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯎꯔꯛꯄꯗꯨꯗ ꯃꯍꯥꯛꯇꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯍꯥꯏꯖꯔꯨꯔꯕꯁꯨ ꯃꯄꯥ ꯆꯥꯎꯕꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯗꯨꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯏꯈꯪꯍꯧꯗꯅ ꯆꯥꯎꯕꯗꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯕꯤ ꯆꯥꯎꯕ ꯂꯩꯈꯤꯗꯕꯅꯤꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯃꯈꯣꯏꯅꯤꯒꯤ ꯄꯣꯠꯐꯝꯗꯨ ꯍꯦꯟꯅ ꯃꯃꯤꯡ ꯂꯩꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯐꯖꯕꯤ ꯌꯥꯝꯅ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯂꯤ꯫ ꯏꯆꯦ, ꯅꯅꯥꯎ ꯂꯥꯛꯆꯔꯤꯌꯦ꯫ ꯂꯥꯎ, ꯆꯪꯉꯛꯑꯣ, ꯁꯤꯗ ꯐꯝꯃꯣ꯫ ꯐꯖꯕꯤ ꯌꯥꯝ ꯍꯥꯎꯇꯅ ꯏꯆꯦ, ꯑꯩꯁꯤ ꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ, ꯏꯆꯦꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯦꯒꯤ ꯄꯣꯠꯐꯝꯁꯤ ꯃꯁꯤ ꯐꯝꯕꯗ ꯄꯥꯕꯅ ꯑꯆꯪꯕ ꯁꯦꯜ ꯂꯣꯏꯅ ꯄꯨꯊꯣꯛꯈꯤꯕꯅꯤꯅ ꯄꯣꯠꯐꯝꯁꯤꯗ ꯑꯩꯒꯤ ꯍꯛ ꯌꯥꯝ ꯆꯥꯎꯅ ꯂꯩ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯏꯆꯦ ꯄꯣꯠꯐꯝꯁꯤ ꯐꯝꯕꯤꯔꯅꯨ, ꯑꯩ ꯄꯣꯠꯐꯝꯁꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯣꯏꯅ ꯊꯝꯂꯒ ꯍꯌꯦꯡꯗꯒꯤ ꯐꯝꯍꯜꯂꯒꯦ꯫ ꯅꯨꯡꯁꯤ ꯐꯖꯕꯤꯒꯤ ꯋꯥꯗꯨꯗ ꯏꯅꯥꯎ, ꯀꯔꯤꯅꯣ ꯏꯅꯥꯎꯒꯤ ꯋꯥꯗꯨꯕꯣ? ꯄꯣꯠꯐꯝꯁꯤꯗꯤ ꯃꯥꯃ ꯂꯩꯔꯤꯉꯩꯗ ꯃꯥꯃꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯎꯕꯤꯗꯨꯅ ꯃꯇꯦꯡ ꯑꯗꯨ ꯇꯧꯕꯤꯈꯤꯕꯅꯤ, ꯑꯗꯨꯒ ꯏꯅꯥꯎꯅ… ꯐꯖꯕꯤ ꯁꯥꯎꯔꯞ ꯇꯧꯅ ꯏꯆꯦ, ꯅꯅꯥꯎꯕꯨ ꯑꯅꯤꯔꯛ ꯁꯨꯅ ꯋꯥ ꯉꯥꯡꯍꯟꯕꯤꯒꯅꯨ꯫ ꯄꯥꯕ ꯂꯩꯔꯤꯉꯩꯗ ꯄꯥꯕ ꯌꯥꯅꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯕ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ, ꯍꯌꯦꯡꯗꯒꯤ ꯏꯆꯦ ꯄꯣꯠꯐꯝꯁꯤ ꯐꯝꯕꯤꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤꯗꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯐꯖꯕꯤꯅ ꯉꯝꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯗꯨ ꯄꯣꯠꯐꯝ ꯑꯗꯨ ꯐꯝꯍꯟꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝꯅ ꯍꯩꯕ ꯃꯤꯑꯣꯏꯅ ꯐꯝꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯠꯐꯝ ꯑꯗꯨ ꯐꯝꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯐꯖꯕꯤꯅ ꯐꯅ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯕ ꯃꯤꯑꯣꯏ ꯊꯝꯂꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯤ꯫ ꯐꯖꯕꯤꯗꯨ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯗ ꯇꯞꯅ ꯇꯞꯅ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯐꯖꯕꯤ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯐꯖꯕꯤꯗꯨ ꯉꯁꯤꯗꯤ ꯊꯥꯅꯤꯜꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯊꯣꯏꯍꯦꯟꯕ ꯐꯖꯕꯤ ꯍꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯊꯥꯅꯤꯜ, ꯉꯁꯤꯗꯤ ꯌꯥꯝ ꯊꯥꯖꯗꯦꯗ, ꯏꯅꯥꯎꯕꯨ ꯀꯔꯤ ꯍꯥꯏꯒꯦ? ꯊꯥꯅꯤꯜ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯍꯦꯟꯕꯕꯨ ꯈꯣꯡꯂꯩꯕꯥꯛ ꯇꯥꯅ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯆꯧ, ꯅꯅꯥꯎ ꯑꯩꯕꯨ ꯇꯥꯆꯧꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥꯆꯧ ꯑꯃꯗꯤ ꯏꯇꯩꯃꯅ ꯈꯣꯏꯅꯤꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯐꯖꯕꯤꯁꯨ ꯇꯞꯅ ꯏꯆꯦ, ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯅꯅꯥꯎ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯗꯨ ꯊꯥꯅꯤꯜ ꯑꯃꯗꯤ ꯐꯖꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥꯕꯨ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯉꯁꯥꯏꯗꯒꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯤꯕꯅꯤ꯫ ꯁꯅꯥꯍꯟꯕꯤ ꯉꯁꯤꯗꯤ ꯃꯁꯥꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈ꯭ꯔꯦ꯫
ꯑꯁꯨꯝꯅ ꯊꯣꯏꯍꯟꯕ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯥꯅꯤꯜ ꯐꯖꯕꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯨꯡꯁꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫